Engineer yaudana head mystery amadi thikadarna ban manungda valley bridge pankhatnaba honabada tektharakhre thikadar blacklist tawragani haide kurumjari miyeng tabiriba singbu taramna oksari hauzik maruba pau sandona pijari PMGSY gi makada Sengmai Kendra gi manung san leiba kanto turel gi mathakta lupa crore amaga lak maudraga nipan rom sang saba valley bridge engineer amata yaudana thikadar amadi head mystery na ban manung da pankhatna ba khona bada ningkhai rakhre thaudog asi ngarang thokibani thaudog thokpam da ngasi Sengmai Kendra gi MLA Devendra MSRRD gi chief engineer N Babuchana Mahaki official single wenana haktengana satuna yengsinkre thongasi wangkaida leiba special contractor L Ibomsa kumanna sabani haukiba saili singini taraga mari dagi saba haukibani thongasi feet cham khumdra sangba aduga pakpana meter ahum romni loina lisingin tra taruki September tha fawbugi manungda loisinaba pandam thamliba thong asi Sengmai amadi khurkhul anigi phaunanaba yamna maru oiba thongni ngasi yangsinbagi khongsat aduda chief engineer Babu Sanna engineer amata yaudana head mystery amadi thikadarna ban manungda thong pankhatnaba honaramba asi laibak thibani masigi daipta pumba thikadarna pugadabani loinana lakleba me tha phawbagi manungda hariba thong asi nauna amuk pankhatuna semjindrabadi thikadar asi blacklist tawragani haikhi Amaromda thikadar masanasu chief engineer amasung MLA na haiba wafam adu masana yajabaga loinana metha phawbagi manungda nauna amuk thong asi pankhatlage asoi angam yaukhiba adu praja miyamna amadi marilenaba authority na ngakpi naba haijakhi soi khre adubu athu matamda thongse me thabhawgi manungda ai maximum ai gi power puthoksadana ai khona jage haidana ngasi gi tinbiriba mayang famda aina ai gi kok nonjari MLA Devendra nasu thikadar gi mathakta akanba wafam thambaga loinana metha phawbagi manungda loisinaba khanganki loinana tekai yaurba valley bridge asigi posak amata nauna sagadoriba valley bridge asida yahunba yaroi haiba wafam thamki kari haino khoi asoiba mudagi maina kaino tore dekre adu je khoi tigada masana so commitment pire lamdam adomgi khunja amana phongdorakpada metha phawbugi manungda nauna saba loisingani hariba thong asi loisindaba tarbadi mari leinaba singna madugi daipta pugadabani haikhi number one PAMISE quality control to bomb PAME quality control की मतलब suggestion हम जो लगा ले अभी technical engineering department की जो असोई में ले चिका की जो असोई में ले mystery की जो असोई में ले असोई में मैं हमको तो मक्सी मोए ने ये इंटरव्यू दमोई मसाम तो उनकी बहुत ना और engineering department जाओ तो technical department जाओ तो दमोई कुछ ही तो उग्र बने ना और जो कुछ सोए को दमो हंबे आते अदु मोए ना मतलब हम पीरी deadline हम मी फाउ मन deadline पीरी deadline तो उसी मन लोशन मेरे का दिखाई अरे कुछ लोशन पीता तार का दिया अदु नमक तार का थोड़ा मैं थोड़ा Moi masana dum tekrekana responsible to point ngarang ayupung taret rom taba matamda asiba pikliba angang nupi masa ama awang posambam kholen mayada Imphal turel khongnungda leiramle masap maming khangdok naba post mortem gi damak rims ki mokta thamkhre lakriba tang ani phawbagi manungda mari leinaba singna claim tawradrabadi ain gi matung ina dispose tawragani haire angang nupi masa asi phut ama NC tara rom wangi kuchu ngawi mamai koida nai tha amarom suraba angang oiram gani hairi marak thana black amatang lominasi Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Delta tutorials for CBSE admission open class 9 10 and 12 science from April 4 class 12 hours from May 4 class 11 science from June 6 vacations course for Navodaya and others from May 4 for detail please visit Delta tutorial between 6 am to 7 pm
ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯜꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯟꯒꯟ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯞ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯞ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯞ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯞ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ Delightful cupcakes with creamy vanilla filling. From Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Makataba Pau Pizari Tamelong District ki None Police Station ki manung san laiba Izai Turelda Tata truck gari ga loina na miyoi ama sentha kibadagi ngasi phawba thiba khangdre thiba khangdriba miyoi adudi kaisam ibosa maitai sahi yankai taruk apokpa laikhidraba gorsandi maitai Thawbal district ki manung sanba yaripok malom village tagini thawdoga sigi matang da ISTV news na phangba pawgi matung ina thiba khangdana leiriba ibosa na satkiba tang kunga taruki ayupung mapal rom taba aduwaida Izai Turel Kongnungda Mahak Masana Thauba Tata Truck Registration Number MN04A 7621 ga loinana khanghaudana Turel gi ising saukhalakpadagi senthakibani hairi Hauzik Fauba Ibosa Masha Amadi Tata Truck adu thiba khangdri Ibosa gi imung manungna Mahakpu phanganaba thibada mateng pangbiyu haina None Police ta aiba cherol pisinkhre Maitai Mitai Community na Bharat Constitution gi manungda scheduled tribe haiba category da sannaba langnariba ihau asi asumba ihau nati haina All Manipur Student Union na khangalakli scheduled tribe demand committee gi wakhalda maitai mitai na ST olaga singtam punsinnaba amadi manaba khunai orakani haina lawriba asi yamna luna khanthadabani scheduled tribe olaga ILP masana laksagani haiba thajaganu Mizoram natana Nagaland amadi Arunachal Pradesh ta ILP mai paktrabani tribal gi larik haiba singna maitai di yamna mang thana satkraba kanglupni tribal singbu singkhat pigadra hairaga hanthaduna sakthung munna ba khonaba asi laibak thibani hairiba wafam asi seksinna lawba sumgani hairi amuka hanna aten break amatang lominakisi Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lawbi khudong chaba pizari athuba matamda amadi araiba mong da lawbi ba yagani enna akupa marol gidama contact W Imphal Finance Cooperative Thrift and Credit Society Limited Head Office Loklaubung branch offices Pauna International Market and Bishnupur Bazar Bishnupur Combined tutorials for CBSE admission open second batch class 12 5 months foundation course second batch class 9 and 10 6 months foundation course class start 5th May second batch class 11 5 months foundation course class starting from 16th June class 9 10 and 12 2 months vacation course for Navodaya Sainik and outsiders class starting from 2nd May please contact Combined Tutorials office Sagolban Murang Neruk Machin Bus Parking Imphal Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thawbal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education admission open 3 months SA1 foundation course for CBSE class 9 and 10 5 months foundation course for CBSE class 11 and 12 science vacation course for Navodaya Sainik and outsiders CBSE school students 3 months advanced course for CBSE class 11 science girls hostel at the same block Makataba Pau Kharaga Pizari Haukiba January ki tang marida akanba yuha hakiba adugidamak compensation pibada misang mikhai naiba thawong sathare sel handokhragani hairi Manipur Press Club ta pangthokiba pawgi mifam amada victim oiraba haubizam Kulachandra kawa miyoi amana phongdokhibada yuar hakiba aduda yumnam khunogi yum nipan sauna amang ata thoki makhoi sing adugi manungda yum marida lupali sing maudra manga piraga Atopa yum mari amadana lupa lising ahum sani amadi lupa lising mga sani piki
SDC Sagol Mangna Senpam Adu Yenba Matam the Sel Thadana Sahi Khaktamak Tauhanki Tawong Asi Asan Milai Naiba Tawongi Ngasimak Sel Handok Kigani Haiki every time so looking STU abadi so we should be STC na moi na koi pesasi pa lising bazani piba jadi lising bazani piba na category di tumakai tu pun namanya pibire aduga ada cerita apa na moi yung mari manga na ni era na di ka banyak pibire na koi tase ada mari botol na koi na hygienic bedi local koi si region na na bisa si petisan pibire karena san rai na bra hai na koi bisa jadi penjat na ni beti pa bisa di pesan dulu hai na Ravens campus Fauzuna Saliba Drain Asi Mata Kupsinba Amadi Pata Hauti Kaya Thadabana Uripo Kendrigi Manung the Leba Tongan Malaikai Kaya Kusiam gi Ising Isau Tokale Marile Naba Rimski Authority na Miyam gi Kanduna Kusiam gi Ising Isau Tok Danaba Honaga Dabani Haina ZDU gi President M Tombina Haikre Drain among Rims came on the power of Shili, but drain say Masi Matakta, Shai in the Kupa, Iron the Saba, permanent construction nama Rimski authority the Toribase, Masi Atumatam the Topio, Hanas Hagibisu, dismantle Kutuk the Tobio, Saga the Malibisu, Madu program cancel Tobio, Natravadi, JDU, Chamin, political party Singapulaga, Akoi PILM should organize Miam interest. Kuntaruk Suba Sector Assam Rifles na Palil da Laiba Nodal Hospital da polio vaccination camp pangthokre angang sama kuntra henbada polio hidak kapthokre haina IG Assam Rifles ki cherol amana khangalakle lising masama pan maudrak mari ge April thada Nambul Turel gi mamang thangba kakulong kulda eviction tawbada sokhiba yum kungama pangi pifam thokpa senpham sing sarkar na sanction tawkre Kakulong affected plot committee na nungaiba phongdok pagi thoram ama kakulong da pangthokre thoram aduda sagolbal kendra gi MLA RK Imo marile naba councillor amadi committee gi chairman yauna lamdam adung gi miyoi kayana sarup yakhi committee gi secretary J Selungpu kabuina awa ana tarabo singidamak MLA na honaduna phangpham thokpa compensation pibada nungaiba phongdokhi MLA RK Imona awa ana taraba singbu sagut pi bahaibasi tawdaba yadraba thabakni haikhi ki potsi phange disina che thare che sa bisan dana wat pa me documents me bisan ba hore khara amadi bank account changu su hore lapho ga dawda ngai le khara ama mai document wat pa gi magi wat pa me do me ka tawdo mi kun nga ba gi bisa lai re haina DC office ta laina le rabani che sa wat pa me am do maduloi bisan biro NG College the Hangba Din Dayal Upadhyay Center for Knowledge Acquisitions of Skill, Human Abilities and Livelihood DDU Kausal Kendra gi vocational course Tawbang ngamba utpa Kausal nasom ngasi NG College the pangthokre Tharam aduda Manipuri University gi College Development Council gi Director Dr. T.S. Ratan Kumar College asigi DDU Kausal Kendra gi Director Dr. N. Achoba Vice President Asok Rai Chaudhuri na singba miyoi kaya na saruk yakhi Dr. M. Achobana UGC gi makhada fashion designing gi mahiroi kunga humdoi hospitality management gi mahiroi kuntra ga manga diploma first semester course dorapaga loinana makhoina tawbang amasing adu utkani haikhi program masai ati da private tambasing da mo in terms of 20,000 per course mo study hardly 2,000 4,500 minutes aduga masai government is fully responsible to program na masai mo da ngang kise masai private tambo ga jam kene ISTV ke bas kumba de national fashion designing le ru me am sa de tambo ji am course ni wo je yo sila agadi masai mo ya di course ni ki photo mo de me am sai da mungkin tu ya, ni am lain sini tu mungkin tu ya ni, mungkin prospek tu bisa kita kerja musim ya, mungkin prospek tu ni macam.
Handaki nonglei nungsitna mayum makai humdokraba namairapam peta kaubi pasway kendragi manung sanba hainobo maning director lebi miwai amada pasway kendra social upliftment organization gi chief patron oibata natana BJP pasway mandal gi state councillor chungkham bijoina sel yauna jinga mana singkhusin nakre mateng pangbibagi damak thagatpa phongdokpaga loinana BPL gi card fangdri haina nupi aduna phongdokhi halakpa matamda asuk yamna kagriba candidate mayam sina aigi ngasi leiriba phibam se nong matala aga padanoro member oro nang kayang wari kari dori haibagi maram amata ai ngasi bo hangki palekiti aigi phamda adu hatakti ai tamona ne ai tamogi maming se ai tamo bijoida aina inama numita isena oksada aina hai ai samak candidate una papami aduga wari sana papami ai sagi leita lairagi wari sajagi aina phongtokki adubu ngasidi nuksibidana ai ki banda yamla buma manje tire adubu tamoga matam bulmagta wata pada badungai ai mai pakpa woyu haidana mayangi mapamda ai sindu khangani Sungkham bijoina leita lair singgi mateng pangminaduna sakhutpa sama sama ohinnaba honaminasi haike andaki nonglei nusituda koigi channupi peta si yumje paithokidana angama mateng pangbalak sebadi magi condition je ubuda aikoi yamna thamoi soi adu panchayat ki masida locos ki housing loan ju magi thagi bokot kiba da phaugi su leite ngasi bu le mi phibam je rasan su phajana phangde amata phangamde makoi gi adu mamang da hogi basingna mamang da leibiri basingna ngasi bo saina yengjan bi da basidi pasoi kendra gi praja amoina thamoi soi isama miyam pungna su masingumba mayam je awana taraba mayam je koi amatu oina angam mateng pangmina dana amtang saugat minna se hai masidang ne aina haijaningba Porongpat Kongpal Kongkham Lekai Women Welfare Organization gi member kunga mangana organization asidagi toknanaba warep lawre haina ngasi Kongpal Khaidem Lekai da pangthokpa pawmi singa unabada phongdokre sakwa tharangi thabak tharamda mod khen manaraktaba amadi misang sanga nairakpadagi organization dagi toknanabagi phirap asi lawbani haiki नाते पंबया दी हारा बनी ना कोई दी टोक्चर गे हाइदा ना कोई दी चखो थोरांगी मखा ताबसु याम लौदगी जे खाली अहाम द लौदरी दो दमाइना अदुना मखा ताब लौदर कदा बनी ना मोइगी ममिंग जे पंबया द्र बनी ना कोई कुन मंगा जे टोक्चर गे ना कोई दी हाबे जे सिगी खितंग नुवाइ जदा बाइतर कोई मेंबर मोइ Morea leba ima kondong lairembi sahi asigi oina lakliba tang mapandagi harauba hauragani harauba si tang kunga map thoi phauba chathagani haina ima kondong lairembi thaugalup morena khangalakli maroiba pau amukhana engineer yaudana head mystery amadi thikadarna ban manungda valley bridge pankhatna bokhona bada tek tharakre thikadar blacklist tauragani haire Miyang tabi di bapuna mampu amukahanna kurumjari.